ꯄꯇꯥ ꯆꯥꯗꯕ ꯃꯤ ꯂꯩꯔꯝꯃꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯣ ꯂꯥꯛꯄ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯌꯦꯡꯉꯨ ꯄꯤꯛ ꯊꯜꯂꯤ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝ ꯆꯨꯝꯅ ꯃꯤ ꯈꯨꯇꯤꯟ ꯅꯠꯇꯦꯗ ꯑꯥꯗꯁꯨ ꯄꯩꯅꯤ ꯍꯥꯏꯕ ꯑꯩ ꯍꯜꯂꯒꯦ ꯃꯌꯥꯝ ꯃꯤ ꯐꯖꯅ ꯇꯤꯟꯃꯟꯈ꯭ꯔꯦ ꯋꯥꯏꯍꯦ ꯍꯜꯂꯛꯄꯗ ꯃꯥꯏꯒ ꯄꯣꯡꯒꯠꯂ ꯂꯥꯛꯑꯦ ꯎꯐꯨꯟꯅ ꯊꯣꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯃꯤ ꯐꯖꯅ ꯇꯤꯟꯃꯟ ꯂꯥꯡꯃꯟ ꯃꯈꯥꯗꯁꯨ ꯃꯊꯛꯇꯁꯨ ꯈꯖꯤꯛ ꯈꯔꯥꯡ ꯃꯤ ꯅꯠꯇꯦ ꯌꯦꯡꯉꯨ Hello mayam ngasi mu video anauba ma mu pudra lae aduga mayam ngasi gi video se sum pata baba gi video oidoi ko ahum lok su dorage habado ina atamdana ina mi ho challaroi ge aduga loge leiraga di chaloguni habado ngasi se jang mata chana chapmina na mi su leire adugi mathakta pata baba pijabai mafam ju hongdokre hayaba aduga ina ahum chu baje khanjana na leibani ab sira chaloi sira ina do ina chali sina moi token system tawraba matungda moi lupa tara haira keno token gi haibado ko aduga jigi pijariba nupaduna token oragadi ma pijaroi haina kaino di paisa oibani na ma paisa gi keno do tawdabani do mana jam singna tawjabadu kana dabadu di mai layongda karamadana hena chana daba sum laitaba dinatiba aduna aina ne sum khanjaluraga ne chathurage da ne tumai meyam aise mama ga loisanadi hujik thore station lakura koeng jing mi se aduga meyam hojikan se pata baba dai kari de hen ma to sum yam thoye do moi loi dan patra thami su hai tai kali sira da jol baba ma thoye ai khangde da meyam tawriba ma tawse ado atoba kya di thoine hajarudre pata ba sin di sum khangge anakudasu oire sum thajabam phawi duna mayam ngasim chathorage ahum subani mafam su ontho ai kamai tawba karino ai video kapa yara di kapa ke do khatang di strict oigadaba male yo khanda adu yengasi ko mayam aja koi chatle ji wadori mare bu lung jang we da sana sai ba gari na jam तो ना चली दो खदी की सांगल लायला ते नुगा दुम मया मी चला का तुम संग ना मैं पे तुम सांग रे दा si ram he तैਨੂੰ तो दो kedawe ye chumle putai na mong ni chalo oi ओए मी जाम गाड़ी जाम हमने को oi tawdori nusa ga sabu siga langtrik langi nusa ji so somda oi chali mamang na biji ai mamang na chana yo khisi ka su chali ne siga su mi myam le ma siga su line khisi khrang te ne le ram ji di sonda thokla bo oi ma yong ni ma mi yo ma oi dada asi line khujao ni jong amanung da thecheli ba siga mi le chobra Kujang ada sonong thokla ban. Meyam kai ma taw na taw se line ne khujam ma. Chalo. Somda su kari hata meyam somda su. Ji kharang ante meyam. Taw do ye. Khoiding meyam line chu nai sang ma nate. Taw do ye. Patawo mayam siga su charoi siga su pi de hai ada pira siga di piroi badni bu hai yeng ga na mate tang lai mi line khu sang ma si gali je jam sang ya ba mi lak pu di lep te bo siga ju hotel kaino do na lai bak da thamo sum pham mi moi se mayam mi si je amu thorai amu halli na moi ngang disi ka lang na moi kanu mayam da disturb taw no jaraga su khocharaga su aina aduna rang dorba su khara tawna ba kaino adugi ngasi se hoji po gyan tadri ai sina sum mi kyam manung da lei te do sum video matem lo ga sum changai ni tam yam mi la ko di lepte hajana mi lai sung lepte mi mai lai se sorok te ha pe jam changa bane ba ko
ꯌꯦꯡꯁꯦ ꯁꯣꯔꯣꯛꯇ ꯍꯥꯏꯐꯦꯠ ꯁꯥꯡ ꯆꯪꯉꯝꯃꯤꯗꯣ ꯃꯤ ꯋꯥꯠꯇꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯌꯥꯝ ꯃꯃꯥꯡꯒꯤ ꯒꯂꯤꯗꯨꯒꯩꯗꯤ ꯑꯁꯤ ꯒꯂꯤꯁꯤꯅ ꯁꯥꯊꯤꯅ ꯁꯥꯡꯕ ꯍꯦꯜꯂꯤꯑꯕ ꯈꯨꯁꯥꯡ ꯑꯃꯅꯤ ꯍꯥꯏꯁꯦ ꯃꯌꯥꯝꯁꯦ ꯈꯇꯪ ꯀꯥꯈꯠꯂꯒꯅꯦꯕ ꯂꯧꯕꯨꯛ ꯃꯄꯥꯟꯗ ꯂꯝꯍꯥꯡꯗ ꯁꯤ ꯒꯂꯤ ꯃꯆꯥꯁꯤꯒ ꯅꯨꯄꯥ ꯕꯣꯇꯜ ꯈꯨꯟꯕ ꯍꯧꯔꯦ ꯃꯌꯥꯝꯁꯤꯒꯁꯨ ꯃꯤ ꯐꯝ ꯂꯩ ꯃꯌꯥꯝ ꯃꯤ ꯈꯨꯇꯤꯡꯁꯦ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨ ꯃꯈꯥꯗꯁꯨ ꯃꯊꯛꯇꯁꯨ ꯈꯖꯤꯛ ꯈꯔꯥꯡ ꯃꯤ ꯅꯠꯇꯦ ꯌꯦꯡꯉꯨ ꯑꯗꯨ ꯄꯤꯁꯨ ꯄꯤꯖꯔꯣꯏ ꯍꯥꯏꯗꯤ ꯈꯪꯗ꯭ꯔꯤ ꯍꯥꯏꯗꯣ ꯁꯤꯒ ꯄꯨꯔꯥ ꯐꯟ ꯆꯥꯅ ꯂꯩ ꯈꯖꯤꯛ ꯈꯔꯥꯛ ꯌꯦꯡꯉꯨ ꯑꯩ ꯂꯥꯛꯏꯁꯦ ꯑꯥ ꯂꯩꯍꯧꯔꯦ ꯁꯣꯔꯣꯛ ꯑꯥ ꯂꯩꯍꯧꯔꯦ ꯒꯥꯔꯤ ꯆꯦꯟꯕꯒ ꯎꯗ꯭ꯔꯦ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯁꯤꯕꯨ ꯒ꯭ꯌꯥꯟꯒ ꯇꯥꯗꯦ ꯃꯤꯁꯦ ꯀꯥꯏ ꯃꯤꯅꯣ ꯈꯪꯗꯦ ꯂꯥꯛꯄ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯍꯥꯏꯕ ꯄꯇꯥ ꯆꯥꯗꯕ ꯃꯤ ꯂꯩꯔꯝꯃꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯣ ꯂꯥꯛꯄ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯌꯦꯡꯉꯨ ꯄꯤꯛ ꯊꯜꯂꯤ ꯌꯦꯡꯉꯨꯁꯤ ꯃꯌꯥꯝ ꯃꯃꯥꯡ ꯆꯪꯕ ꯇꯜꯂꯦ ꯂꯥꯞꯃꯟꯅꯤꯅ ꯃꯃꯥ ꯍꯣꯏ ꯑꯥꯗ ꯂꯩꯍꯧꯔꯦ ꯍꯧꯖꯤꯛ ꯈꯔ ꯃꯤꯅ ꯌꯦꯡꯉꯨ ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯑꯩ ꯖꯥꯝꯗꯤ ꯆꯪꯉꯔꯣꯏ ꯈꯤꯇꯪ ꯆꯪꯉꯒ ꯃꯃꯥꯏ ꯂꯩꯊꯣꯛꯈ꯭ꯔꯒꯦ ꯁꯨꯝ ꯌꯦꯡꯍꯟꯒꯦ ꯇꯧꯅꯤ ꯍꯧꯖꯤꯛꯁꯨ ꯃꯤ ꯇꯤꯜꯂꯤ ꯈꯨꯇꯤꯟꯁꯦ ꯌꯦꯡꯉꯨ ꯐꯖꯅ ꯇꯤꯜꯂꯤ ꯃꯤ ꯃꯌꯥꯝ ꯇꯜꯂꯤꯌꯦ ꯃꯤ ꯈꯨꯇꯤꯟ ꯂꯥꯛꯇꯤꯟꯁꯦ ꯇꯟꯕ ꯑꯃ ꯌꯥꯎꯁꯜꯂꯛꯑꯦ ꯃꯤ ꯌꯥꯝꯃꯟꯅꯤꯅ ꯅꯨꯡꯁꯥ ꯃꯔꯛꯁꯤꯒ ꯃꯌꯥꯝ ꯑꯩ ꯁꯤꯒꯩꯗꯤ ꯍꯦꯟ ꯆꯠꯂꯔꯣꯏꯕꯣ ꯌꯦꯡꯉꯨꯅꯁꯦ ꯆꯨꯝꯅ ꯃꯤ ꯈꯨꯇꯤꯟ ꯅꯠꯇꯦꯗ ꯑꯥꯗꯁꯨ ꯄꯩꯅꯤ ꯍꯧꯔꯤꯃ ꯑꯩ ꯍꯜꯂꯒꯦ ꯃꯌꯥꯝ ꯃꯤ ꯐꯖꯅ ꯇꯤꯟꯃꯟꯈ꯭ꯔꯦ ꯑꯩ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏ ꯋꯥꯟꯗꯔꯗꯤ ꯇꯣꯛꯑꯦ ꯑꯩꯈꯣꯏ ꯃꯥꯒ ꯑꯩ ꯀꯥꯏ ꯆꯠꯈ꯭ꯔꯅꯦ ꯈꯜꯂꯝꯒꯅꯤ ꯃꯤ ꯈꯨꯇꯤꯟꯁꯦ ꯃꯌꯥꯝꯁꯤꯒ ꯆꯠꯂꯤ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯄꯤꯖꯗꯕꯗꯩ ꯍꯟꯕ ꯃꯌꯥꯝ ꯉꯥꯛꯇꯅꯤ ꯅꯤꯡꯗꯁꯨ ꯈꯖꯤꯛ ꯈꯥꯡꯗ ꯂꯩꯍꯧꯔꯤꯁꯦ ꯃꯌꯥꯝꯁꯦ ꯁꯣꯔꯣꯛ ꯃꯄꯥꯟꯅꯤꯁꯤꯅꯕꯨ ꯒꯥꯔꯤ ꯈꯛꯇꯅꯤ ꯑꯥ ꯃꯅꯨꯡ ꯒꯂꯤꯁꯦ ꯄꯥꯛꯄꯩꯅ ꯒꯥꯔꯤ ꯆꯪꯕ ꯌꯥꯏꯑꯕ ꯑꯗꯣ ꯄꯤꯖꯗꯦꯒꯤ ꯄꯥꯎꯁꯦ ꯀꯟꯐꯥꯔꯝ ꯑꯃ ꯈꯪꯉꯒ ꯑꯩꯈꯣꯏꯁꯦ ꯍꯜꯂꯒꯦ ꯅꯨꯡꯁꯥ ꯁꯥꯊꯤꯅ ꯁꯥꯏꯑꯦꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯃꯤ ꯈꯨꯇꯤꯟꯁꯦ ꯎꯕꯗ ꯑꯩ ꯀꯞꯅꯤꯡꯉꯤꯌꯦ ꯌꯦꯡꯉꯦ ꯇꯧꯔꯤ ꯃꯇꯧꯁꯦ ꯀꯦꯃꯦꯔꯥꯗꯐꯧ ꯐꯖꯅ ꯐꯣꯀꯁ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯃꯤꯁꯦ ꯇꯤ ꯃꯌꯥꯝꯁꯤꯅ ꯀꯩꯅꯣ ꯃꯌꯥꯝ ꯍꯥꯟꯅꯩ ꯒꯂꯤꯗꯨ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯁꯤꯒ ꯅꯨꯄꯥꯗꯣ ꯂꯩꯌꯦꯕ ꯑꯥꯗ ꯂꯩꯇꯦꯕ ꯄꯤꯖꯔꯁꯨ ꯁꯤꯒ ꯄꯤꯖꯅꯤ ꯍꯥꯏ ꯑꯗꯣ ꯃꯤ ꯌꯥꯝꯃꯟꯅꯤꯅ ꯃꯣꯏ ꯇꯥꯟꯊꯣꯔꯛꯑꯦ ꯍꯥꯏ ꯑꯗꯨꯅ ꯃꯤ ꯈꯤꯇꯪ ꯂꯤꯛꯊꯔꯒꯗꯤ ꯁꯣꯏꯗꯅ ꯄꯤꯖꯔꯅꯤ ꯑꯗꯣ ꯅꯨꯡꯊꯤꯟꯐꯧ ꯑꯣꯏꯕꯁꯨ ꯌꯥꯏ ꯍꯥꯏ ꯅꯨꯡꯊꯤꯟꯐꯧꯗꯤ ꯉꯝꯃꯣꯏꯕꯣ ꯉꯥꯏꯕ ꯃꯤꯁꯦ ꯋꯥꯅ ꯐꯝ ꯉꯥꯏ ꯂꯩꯅꯔꯦ ꯌꯥꯝ ꯁꯣꯝꯗꯁꯨ ꯃꯤ ꯂꯥꯛꯄ ꯂꯦꯞꯇꯦ ꯑꯩꯈꯣꯏ ꯁꯣꯝꯗ ꯌꯧꯔꯦ ꯃꯌꯨꯝ ꯌꯧꯁꯜꯂꯦ ꯁꯤꯅ ꯃꯣꯏ ꯃꯌꯨꯝꯒꯤ ꯁꯤꯅ ꯗ꯭ꯌꯨꯇꯤ ꯄꯥꯟꯅꯕ ꯂꯥꯛꯏ ꯃꯥꯜꯂꯦ ꯑꯗꯨꯒ ꯃꯣꯏ ꯋꯥꯔꯤꯁꯦ ꯂꯣꯏꯔꯒ ꯑꯁꯦꯡꯕ ꯑꯃ ꯈꯪꯉꯦ ꯃꯌꯥꯝ ꯄꯤꯖꯒꯅꯤ ꯄꯤꯖꯔꯣꯏ ꯗꯔꯕꯥꯔ ꯇꯧꯔꯝꯕꯗꯩ ꯑꯃꯨꯛ ꯄꯤꯖꯔꯅꯤꯗꯤ ꯍꯥꯏ ꯂꯥꯏꯟ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯒꯗꯤ ꯃꯣꯏꯁꯨ ꯍꯟꯈꯤꯗꯣꯔꯦꯕ ꯃꯌꯥꯝ ꯄꯇꯥꯒꯤ ꯗꯔꯕꯥꯔꯗꯣ ꯇꯣꯛꯑꯦ ꯄꯇꯥꯒꯤ ꯗꯔꯕꯥꯔꯗꯣ ꯄꯤꯖꯗꯦ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯎ ꯐꯥꯎꯅꯕ ꯂꯥꯛꯄꯗꯩ ꯂꯥꯛꯄ ꯃꯤ ꯂꯩꯕꯗꯣ ꯃꯣꯏꯗꯤ ꯆꯥꯔꯔꯅꯤ ꯑꯇꯩꯗꯤ ꯇꯣꯛꯑꯦ ꯄꯤꯖꯗ꯭ꯔꯦ ꯍꯥꯏꯗꯤ ꯄꯥꯔꯃꯤꯁꯟ ꯗꯤꯁꯤ ꯄꯥꯔꯃꯤꯁꯟ ꯄꯤꯔꯒ ꯄꯤꯖꯧ ꯍꯥꯏ ꯑꯗꯣ ꯈꯔ ꯊꯨꯅꯕꯒꯤꯁꯨ ꯃꯌꯥꯝ ꯑꯟꯗꯣꯂꯣꯟ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯥꯗꯇꯣ ꯄꯤꯖꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯗꯤ ꯀꯥꯏ ꯌꯥꯎꯗꯣꯔꯤ ꯃꯣꯏꯅ ꯇꯥꯔꯒ ꯄꯤꯖꯔꯛꯑꯦ ꯍꯥꯏꯔ ꯄꯥꯎ ꯇꯥꯔꯒ ꯂꯥꯛꯇꯣꯏꯅꯤ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯈꯨꯁꯥꯅꯣꯅꯦ ꯃꯌꯥꯝ ꯄꯇꯥꯕꯥꯗꯩ ꯊꯣꯛꯂꯛꯑꯦ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏ ꯅꯨꯡꯁꯥ ꯁꯥꯕꯁꯤꯒꯁꯨꯅꯦ ꯑꯩꯗꯤ ꯄꯤꯖꯗ꯭ꯔꯤꯁꯦ ꯐꯔꯦ ꯍꯥꯏꯅ ꯈꯜꯂꯦ ꯆꯨꯝꯅꯩ ꯁꯥꯕ ꯅꯠꯇꯦ ꯂꯥꯏꯟ ꯌꯥꯝ ꯁꯥꯡꯉꯤ ꯂꯥꯏꯟ ꯈꯛꯇꯅꯤ ꯀꯔꯤ ꯈꯨꯖꯥꯝꯅꯣꯅꯦ ꯃꯤ ꯐꯖꯅ ꯇꯤꯟꯃꯟ ꯂꯥꯡꯃꯟꯈ꯭ꯔꯦ ꯃꯊꯛꯇꯁꯨ ꯋꯥꯏꯍꯦ ꯍꯜꯂꯛꯄꯗ ꯃꯥꯏꯒ ꯄꯣꯡꯒꯠꯂ ꯂꯥꯛꯑꯦ ꯎꯐꯨꯟꯅ ꯊꯣꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯒꯥꯔꯤ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯑꯩꯈꯣꯏ ꯃꯥꯁꯦ ꯁꯨꯝ ꯋꯥ ꯉꯥꯡꯉꯛꯇꯣꯏꯕ ꯃꯌꯥꯝ ꯄꯇꯥ
मथंगददी इंथमदा दौरा चलानी पता को इंगना नुसा साई असिंगसी कहीं तौरना दुजामीदो पिजरना लेपम तारदी आई थाजरोय नंग आमनुंग उरक्तना तौई मैम खोई पता है चारक्ते मोई मीसे जामनी मीसे चांगदे हेन मीसे लाएब मीसे जामनीने अखोई थांगाइजना मोइना लाइन दुसु फजनासु लाइन लेपी हायरगासु ज्ञान अम तादे नुपीना अमु हेनग्रे नत्रा दो मीसे जामनीना मागी लिमिटगी क्रॉस होरमिना मैं कंप्लेन तौनारे लंबी थोकपदा आंगांग अमांग अता थोले मी मपान मपान लोई ड्रेन गदो किंगाइना अददी आंगांग स्कूल चप्पा खोपा ममा थोपा ममा दो प्रॉब्लम होइबदगी मैम समाय तौबनेबा अदो मैम वीडियो स्वाइदा लोइसलागे अदो अना अपडेट पीरबने मैम नैना हाजबु पता बाउजी चाबा चपीरुजिनु पूरा कंफर्म तारा मतुंगदा कोना चलोबा मोइसे आंदोलन तौर खोलगा पिजब्यू प्रसाद से चाजगे खोचगे दुदुदु हाना अमुख तौरगा अदे परमिशन पिजा पिजदु हौजी चपीरुनु अना खाइजागदो हाइजागदो अदो लोइसलागे स्वाइजे बाय बाय उफुन जाम चाराखरे